Sigi Kundagi Manipur State Transport ki bus amada Paumi Singna Siroi Kumhai ki Paulo Bachat Kibada Gwaltabi Manakta Maharaziment na Manipur Haiba Wahi bus adudagi Lautok Kadabani Haibiki Tawongbu Yaning Dava Fongdok Tunangarang Diki Chathara Kiba Pung Nifunipan ki General Strike Ngasisu Mafam Kayata Chathari Kokomina Kaukiba General Strike Asina Ngasisu Imphal Amadi Tampaki Mafam Kaya Kuntak Lan Sibaga Pankak Waiki Nambol Bajar Dasu Mafam Adugi Maira Paibi Singna Lambi Tatuna Kongjang Jangsinki Bisnupur Maikaidagi Lakpa Amadi Imphal Romdagi Haidarakpa Gari Sing Chathankide Adumoinamak Analayang Lining Laison nga Mari Lainaba Amadi Ambulance Singdi Chathok Sasin Taubada Ayat Papikide Nagaga Kukiga Maitai Pangal Akoy Punna Hingmin Nariba Akoy Iramda Manipur se Shiroi Rili Date 21 dagi Haugadaba Shiroi Rili se Madu Tauba or Tautaba Sahigi Laijarabani Aduga Sapa or Sataba Adu Akoy Kande Taubadabo Akoy Manipur State Transport Thaba se Manipur Thaba Yaro Haba se Akoy Iramda Manipur Sibo Kanana Katapang Nadageba Masi security advisor na tawribra natragana amisagi ordera kanagi order no masi mayek sengan bapa ameba akoi iram da Manipur se akoi ni hingli matamda kanana muthat pinaba kana marin leba kana tholo sige mahing jira hingba oiba taraga de akoi Manipur thaba yadaga de Manipur da lebi ade China da layo hari bro Japan da layo hari bro akoi karamba country olo hari bro heta haibi une open de heta akoi ongi yanye pre-major status ta Akwai hauji kari pandam thammi madu su mokhoi khangbi gadamne history yaudaba history khangdaba mayam amana makok oiraga Manipur je akwai chagai re to wi gano